All Yairipok Ulema Body na Yairipok leiriba club amadi organization kayaga punna khutshamnaraga shinduna ngasi Waqf Amendment ACT Mayok Khongchat Chatkhre Khongchat aduda Yairipok ki manung chana leiba Faudet Wangkem Muslim Singa Tulihal Topok Pe shinduna Muslim Bamol Lekai Kekru Haidroipok Pe Sikhong Sekmai Laikol Ningthaunai Changam Dabi Mayai Kaitel Malom Ngariana Chingba Tongan Mafong Kaya dagi lakpa miyoi singna Yairipok Ajad ground pullaga Kolau Kaya Sulauki amadi Maduda Duwatauki Khongchat aduda Sarukya Kiba Jiamat Ulama Makami Faudet Wangkem amadi Singagi General Secretary Muhammad Raunakyu Alam Nahai Waqf Amendment ACT 2025 Mase Musalman Singh Mayok Tane ACT Ase Mama Mapa Leiraba Singh Kana Lejadaba Singh Lukabi Singh amadi Tola Taraba Singh Hak Amasung Chakthung Fanghanaba Jan Hanbani Haina BJP na Luching Balangak Asina Haidi Adubu ACT Ase Musalman Singh Mayok Tani Haina Dawdaba Kamloi Waqf Tauram Diba Ipa Ipu Singna Alagi Bingda Kalamba Lantum Singh Ase Register Tawbagi Mathok Tade Adubu Register Taw Gadabani Haina ACT Asida Hairiba Ase Islam Gichana Kanungi Wangmadani Asigumba ACT Asida Madam Oiraga Musalman Singna Waqf Tawbadaki Lepna Naba Machak Amasu Ode ACT Asi Musalman Singi Maral Punna Naba Amade Matna Naba Sembani Haina So Magna Makata na Fonke